ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯚꯔ ꯕ꯭ꯔꯤꯖꯀꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯥꯏꯠꯇꯣ ꯑꯩꯈꯣꯏꯒꯤ ꯊꯪꯒꯥꯜ ꯃꯆꯥ ꯆꯪꯈꯤꯕꯒꯤꯗꯣ ꯏꯃꯥ ꯀꯩꯊꯦꯜ ꯑꯅꯤ ꯀꯥꯔꯛꯇꯨꯅꯦ ꯑꯗꯣ ꯃꯌꯥꯝ ꯋꯥ ꯑꯝꯇ ꯍꯥꯏꯖꯧꯒꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯜ ꯑꯃꯈꯛꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯃꯤꯡꯗꯣ ꯗꯥꯏꯅꯥ ꯈꯨꯃꯛꯆꯝ ꯍꯥꯏꯕꯅꯤꯀꯣ ꯏꯆꯜꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯃꯤꯅꯨꯡꯁꯤꯒꯤ ꯂꯣꯏꯅꯅ ꯂꯨꯄꯥ 500ꯈꯛ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗ ꯃꯥꯒꯤꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯍꯥꯞꯄꯤꯌꯣꯅ ꯍꯥꯏꯔꯦꯕꯀꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯆꯜꯅꯦ ꯏꯆꯜꯁꯤꯅ ꯌꯥꯝ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯂꯨꯄꯥ 500ꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑꯦ ꯏꯆꯜꯁꯤꯕꯨ ꯑꯩꯈꯣꯏ ꯃꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯅꯥꯌꯦꯛꯇꯕ ꯑꯐꯕ ꯑꯃ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯑꯩ ꯏꯁꯣꯔꯐꯝꯗ ꯅꯤꯖꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩ ꯃꯦꯟ ꯄꯣꯏꯟꯠ ꯑꯗꯨꯝ ꯂꯥꯛꯆꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯌꯣꯟꯕꯁꯤꯡꯗꯪ ꯃꯇꯦꯡ ꯄꯥꯡꯉꯤꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯉꯥ ꯌꯣꯜꯂꯤꯕ ꯉꯥ ꯑꯀꯪꯕ ꯌꯣꯜꯂꯤꯕ ꯏꯃꯥꯁꯤꯡꯁꯦ ꯁꯤꯁꯤꯒꯤ ꯑꯉꯝꯕ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯤ ꯃꯣꯏꯁꯤꯅ ꯃꯐꯝ ꯑꯃꯗꯒꯤ ꯇꯦꯛꯎꯔꯀꯥꯟꯗꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯌꯥꯏꯔꯀꯥꯟꯁꯤꯗ ꯌꯥꯝ ꯋꯥꯅ ꯃꯁꯤꯗꯒꯤ ꯐꯪꯕ ꯁꯦꯟꯗꯣꯡ ꯈꯔꯁꯤꯅ ꯌꯨꯝꯒꯤ ꯂꯩꯇ ꯂꯥꯏꯔ ꯃꯆꯥ ꯃꯁꯨꯒꯤ ꯄꯨꯖꯔꯤꯅꯦꯕ ꯌꯥꯝ ꯑꯗꯨ ꯋꯥꯖꯔꯦ ꯏꯃꯥꯁꯤꯡꯁꯤꯒꯤ ꯑꯉꯥꯡ ꯃꯆꯥꯁꯤ ꯌꯥꯝ ꯅꯨꯡꯁꯤꯗꯦꯀꯣ ꯑꯩꯈꯣꯏ ꯉꯥ ꯌꯣꯜꯂꯤꯕ ꯏꯃꯥꯁꯤꯡꯁꯤꯒꯤ ꯑꯉꯝꯕ ꯕꯔꯥꯇ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯒꯦ ꯑꯩꯈꯣꯏ ꯏꯃꯥ ꯀꯩꯊꯦꯜ ꯑꯅꯤꯗꯨꯒꯤ ꯀꯥꯔꯛꯇꯨꯅꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯉꯥ ꯌꯣꯜꯂꯤꯕ ꯏꯃꯥꯁꯤꯡꯁꯦ ꯁꯤꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯉꯦꯀꯣ ꯑꯣ ꯀꯩꯅꯣꯅꯦ ꯏꯇꯩꯃ ꯑꯩꯁꯦ ꯁꯨꯝ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯃꯆꯥ ꯃꯆꯥ ꯇꯧꯋꯦꯕꯀꯣ ꯅꯍꯥꯟꯈꯩꯗꯤ ꯑꯩꯅ ꯁꯨꯝ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯌꯣꯟꯕ ꯏꯃꯥꯁꯤꯡꯁꯦ ꯁꯤꯗꯪ ꯃꯇꯦꯡ ꯄꯥꯡꯉꯦꯕꯀோ ꯉꯁꯤꯗꯤ ꯉꯥ ꯌꯣꯜꯂꯤꯕ ꯏꯃꯥꯁꯤꯡꯁꯦ ꯁꯤꯁꯤꯒꯤ ꯁꯨꯝ ꯃꯇꯦꯡ ꯑꯉꯝꯕ ꯈꯔ ꯄꯥꯡꯒꯦ ꯇꯧꯕꯅꯦꯕꯀꯣ ꯌꯥꯝꯗꯤ ꯌꯥꯝꯗꯦꯀꯣ ꯑꯩꯁꯦ ꯉꯥ ꯌꯣꯜꯂꯤꯕ ꯂꯣꯏ ꯄꯤꯗꯣꯏꯅꯦ ꯀꯩ ꯂꯝꯗꯩꯅꯣ ꯏꯇꯩꯃꯕꯣ ꯍꯥ ꯑꯣ ꯂꯥꯞ ꯂꯩꯅ ꯁꯤꯅ ꯚꯔꯥ ꯑꯣꯏꯅꯀꯣ ꯑꯩꯅ ꯄꯤꯔꯤꯅꯦ ꯃꯇꯦꯡ ꯄꯥꯡꯉꯤꯀꯣ ꯑꯁꯣꯝꯒꯤꯁꯦ ꯀꯅꯥꯒꯤꯅꯣ ꯁꯤꯁꯦ ꯏꯃꯥꯒꯤꯔꯣ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯉꯥ ꯃꯐꯝꯗ ꯂꯥꯛꯑꯣ ꯑꯣ ꯁꯤꯅ ꯏꯃꯥꯒꯤꯅꯦꯕ ꯉꯁꯥꯏꯒꯤ ꯖꯒꯥ ꯄꯨꯂꯞ ꯄꯨꯜꯂꯤꯔꯕ ꯊꯥꯡꯒ ꯍꯥꯏꯔꯣ ꯑꯣ ꯑꯗꯣ ꯏꯃꯥ ꯍꯣꯏꯅ ꯋꯥꯅ ꯉꯥ ꯊꯥ ꯇꯧꯕꯁꯦ ꯁꯤꯁꯤꯒꯤ ꯅꯆꯥꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯉꯤꯅꯤꯀꯣ ꯁꯤꯁꯤꯅ ꯚꯔꯥ ꯑꯣꯏꯌꯨꯀꯣ ꯍꯣꯏ ꯑꯗꯨꯅ ꯚꯔꯥ ꯑꯣꯏꯌꯨ ꯑꯩꯅ ꯑꯉꯝꯕ ꯄꯤꯔꯤꯀꯣ ꯉꯁꯤꯗꯤ ꯉꯥ ꯌꯣꯟꯕ ꯉꯥꯛꯇ ꯄꯤꯗꯣꯏꯅꯤꯀꯣ ꯑꯩꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯅꯤꯀꯣ ꯏꯃꯥꯅ ꯀꯩ ꯂꯝꯗꯩꯅꯣ ꯀꯩ ꯂꯝꯗꯩꯅꯣꯕ ꯑꯣ ꯄꯨꯂꯞ ꯄꯨꯟꯕ꯭ꯔꯥ ꯑꯣ ꯁꯤꯅ ꯚꯔꯥ ꯑꯣꯏꯅꯀꯣ ꯏꯇꯩꯃꯗꯤ ꯄꯨꯟꯕ꯭ꯔꯣ ꯀꯩ ꯂꯝꯗꯩꯅꯣ ꯂꯣꯏ ꯌꯥꯝ ꯄꯨꯜꯂꯤꯅ ꯑꯗꯨꯗꯤ ꯋꯥꯅ ꯀꯩꯇꯧꯕꯩꯅꯤꯀꯣ ꯃꯩ ꯌꯥꯏꯗꯅ ꯉꯥ ꯍꯣꯠꯅꯕꯩꯅꯤꯀꯣ ꯚꯔꯥ ꯑꯣꯏꯅꯣ ꯏꯇꯩꯃꯗꯤ ꯀꯩ ꯂꯝꯗꯩꯅꯣ ꯁꯦꯟꯗ꯭ꯔꯥ ꯂꯣꯏ ꯄꯨꯟꯕ꯭ꯔꯣ ꯑꯣ ꯀꯩꯅꯣꯅꯦ ꯉꯁꯤꯁꯦꯀꯣ ꯅꯍꯥꯟꯈꯩꯗꯤ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯌꯣꯟꯕꯗꯪ ꯃꯇꯦꯡ ꯄꯥꯡꯉꯦꯕꯀꯣ ꯑꯩ ꯁꯨꯝ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯃꯆꯥ ꯃꯆꯥ ꯇꯧꯕꯅꯦꯕꯀோ ꯑꯗꯣ ꯉꯁꯤꯗꯤ ꯉꯥ ꯌꯣꯟꯕ ꯏꯃꯥꯁꯤꯡꯁꯤꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯉꯦꯅ ꯇꯧꯔꯛꯄꯅꯦꯕꯀꯣ ꯁꯤꯅ ꯚꯔꯥ ꯑꯣꯏꯀꯣ ꯉꯁꯤꯗꯤ ꯉꯥ ꯌꯣꯟꯕꯤꯒꯩ ꯄꯤꯒꯦꯅ ꯃꯇꯦꯡ ꯄꯥꯡꯉꯤꯅꯤꯀꯣ ꯑꯁ ꯑꯗꯣ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏꯗꯤ ꯁꯨꯃꯥꯏꯅ ꯊꯪꯅ ꯂꯩꯔꯕꯅꯤꯀꯣ ꯏꯇꯩꯃꯗꯤ ꯄꯨꯟꯕ꯭ꯔꯣ ꯖꯒꯥ ꯄꯨꯟꯕ꯭ꯔꯕ ꯍꯣ ꯁꯤꯅ ꯚꯔꯥ ꯑꯣꯏꯅꯀꯣ ꯑꯁ ꯑꯗꯣ ꯅꯨꯡꯉꯥꯏꯇꯦ ꯁꯨꯃꯥꯏꯅ ꯇꯧ ꯊꯦꯡꯅꯕꯁꯦ ꯉꯁꯤꯗꯤ ꯉꯥ ꯌꯣꯟꯕꯤꯒꯩ ꯇꯧꯒꯦ ꯇꯧꯕꯅꯤꯀꯣ ꯁꯥꯎ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯉꯥ ꯌꯣꯟꯕ ꯏꯇꯩꯃꯁꯤꯡꯁꯦ ꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯦ ꯑꯗꯣ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯇꯦ ꯁꯤꯗ ꯑꯃꯁꯨ ꯂꯩꯔꯦ ꯑꯁ ꯏꯇꯩꯃ ꯉꯥ ꯐꯖꯩꯍꯦ ꯀꯌꯥ ꯍꯥꯏꯅꯣ ꯁꯤꯕꯣ ꯅꯠꯇꯦ ꯀꯌా ꯍꯥꯏꯅꯣꯕ ꯁꯤꯗꯧꯁꯤꯅ ꯀꯌꯥ ꯍꯥꯏꯅꯣ ꯍꯥ ꯑꯗꯨ ꯀꯌꯥ ꯍꯥꯏꯅꯣꯕ ꯅꯣꯏ ꯀꯩꯗ ꯁꯥꯒꯦꯕ ꯀꯤꯂꯣꯗ ꯀꯌꯥ ꯁꯥꯏꯅꯣ ꯑꯩꯗꯤ ꯉꯥ ꯂꯩꯔꯣꯏꯕꯀꯣ ꯑꯩꯈꯣꯏꯒꯤ ꯏꯅꯦ ꯍꯣꯏ ꯏꯃꯥ ꯍꯣꯏ ꯃꯌꯥꯝꯅ ꯉꯥ ꯊꯥꯔꯀꯥꯟꯗ ꯋꯥꯅ ꯄꯨꯔꯛꯏꯁꯦ ꯁꯤꯗꯒꯤ ꯁꯨꯝ ꯉꯁꯤꯗꯤ ꯉꯥ ꯌꯣꯟꯕꯤꯁꯤꯡꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦꯅ ꯂꯥꯛꯄꯅꯦꯕ ꯁꯨꯝ ꯅꯍꯥꯟꯒꯩ ꯍꯦꯟꯖꯥꯡ ꯌꯣꯟꯕꯗꯣ ꯑꯗꯨꯗꯒꯤ ꯃꯇꯦꯡ ꯄꯥꯡꯉꯦꯕ ꯉꯁꯤꯗꯤ ꯉꯥ ꯌꯣꯟꯕ ꯏꯃꯥꯁꯤꯡꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯂꯥꯛꯄꯅꯦꯕꯀꯣ
Chị xin làm bao chị? Anh là bi nên xì là bi đây. Anh là ngâm mà tiên vàng mà nhiều cô. Đang cái lề đấy. Đó, bị tim mà ông cái lề đi cô. Có phăng không chứ? Ôi, tim mà xếp phăng thì ngay ra. Bagi sonda bagi Muslim ki yam mak le de mai ki je sa se bagi myang mi man te ko dis bi ga de ado ai nuai te mai su angam mo te nang pang ke mang sa te ni ko yam ba kai lam dai no Mang phan ki oh yam dia kai min ko ke oh ai yam dia si hapong ke ko ai nang ai mo tin bang ma ne do sele sudah jadi imam mai số thùng ngầm thì gọi tin mà gì ôi tin mo ai buat me am lai bu sangat ta bane ba ko masih di ai cuma yang mati masam sa tahu ba ko na ngai di ima hinjang na pila lon bigip tahu ba ko masih na ngai yom pengak tak itu pangge na sangat bane ba ado po yam le betul sai tong handu ka ada je mati pang ri ba kai no ki je ado se yam dia di sini barau ibu ko yang wa na ngai ya ga tahu hona ba di tat pang ini ko kai lam dai noi tiu tiu oh asom da thang ngak toi le mi phải đấy ado sai da yang pergi sini song ki side chi da khale rang ni di yenge kon he song side chi da tang yenge do sigi pang be ave pang apa ni sini overbridge sampai side ini kan sonakan ki side itu kita lada yang ke yang pernah jam jauh jauh nama tiang pang berarti ngam dek si overbridge lada himani karakter sonakan side itu kadi lagi ini yang ke sai da kha le rang ni yong ke amma ma khai le ke ji sa le ko la ke ji mo no ei theng yaar kana kan sai di ngai yon bi am ta le am re ni yang non telem re aduh yang non telem re aduh ko gi ngasai gi ngai yom bi mak tele hoba ko gi hinjang na pi yom ba hai ta re aduh ai ba sai yen ba uram bina yam ngai te ko aduh moi gi su matiang piram mage am chin ngai te ai di saya yang betul menggunakan tak mau jadi ngai tak pergi. Film betul web. Dia ngai tu. Sida imam yang ngai tu leden. Dia mana ngai tu. Imam si katero yoli tu bo. Kayak hai no tu bo. Punya tu yak khai piro. Oh silo di yum da kuma doira ba. Oh yum da pothao ro dai lor ke ko. Ha la ye. Oh
ai đối lo cái yum bột thao rồi cơ Ồ. Đây. mà Lấy cái ra bò. Đây đây. Lấy ra cái lúa bên núi ní mày điền. Cái sao mà sản nó lâu chưa rồi chơi ini thì cây làm đây nó mà bò Cũng đâu mẹ làm gì. không lâu la bị nè tay Là bên núi ní bò. Hôi mày cải lắm tiền nè. Ado humpun hen tro. Oh ari mo to pila no. Bara oi ro. Lape. Oi ro. Bara. Ado mayam ko ki sai ki nga lai beta ko ki pe shapi bo ho bo ko ki te ma muslim jing hai ta re. Muslim ki te ma sing do yam nungai ti ko. Ko ki pe shapi bo ho ri ne ko. Bây giờ ngày tớ pin là một úp phong ấy, đó ai ngày thế, mới số pi là cái đó, một cái lê rồi cơ, cái gì ngày dùng để gió về vậy, em ngày thế, ấy, cái kia hay nó cái nó thế nào, có bí cái hay nó, ô, hả chứ, ama tăng lâu kia, có bí tăng lâu kia. Cê. Có bị gì? Đâu được gì à? Bên này tôi có bị lấy ủ bên sàn ninh à vậy? Cứ gì chơi tí mới đi làm gian ta bro? À. Đi lúc đó tí ta, mới tí mới Muslim đi làm gian tôi ta bro thải. Ô, tôi sẽ kêu hay cái, xin xin nè, hồi nay bà ra rồi đâu, anh nên xin là gì nè, cô, mày tới lâu rồi à? Ai gì lấy được gì à? Bên này tôi có bị lấy gì, xin ủ bên sàn ninh à vậy? Lâu rồi mẹ. Mày xin lâu cái cô, tôi này, bà ra rồi đâu. Pergi setelah itu segi saya pergi buat lagi kan dah mau jadi pesawat yen betul uhu bahaya cari pergi Muslim ki si pesawat ini mah tiang pang betul uhu macam ni kok ada mau jadi tiang pang betul yang nungai tu ampau aduh mau jadi ngam ba tang tiang lagi nungai tu ya nama Sese, ibu dia, ini lagi imah lagi Ramzan ta bro, Ramzan jalan ta bro pak, aduh si hari ini minta kan satu dah pak, aduh si nak kirim le sabi ko, si nak ini kiro, ini sebila shot lau ne, oh manggo lagi si nak ngai oi ko, hari saksa bayar kan nak kirim sabi ko, sabi yang ni. Aduh, nako, sam sepindah piro, sontak ke pirang ke, sini pirang ke. Oh, mata bro, sini. Real starta ngoye. Ana hai. Oh, sedek. Oh, kau ini. Kau ini si bisa lihat kau ini. Ai nak bida ini kau ini. Sini, Korean Ramzan sak cingcak tak bayar betai ming do. Ada ida kau nom sao ko, yang ai nak bi thì ko. Balik. Oh, orang saya ni ko, ada lagi selagi, ngam mematiang pang ni ko.